lamnum ten singsan gi hakchang masa khangba ngamkre handakta Air India gi plane kaibada leikhidabi Manipur gi air hostess ani gi manungda lamnum ten singsan gi asibak chang masa khangdokpa ngamkre authority singna DNA gi report yenglaba matungda official oina leikhidrabi lamnum ten gi hakchang masa khangdokpa ngamlaga imung manung gi mioi singda sinarakre haidi rangda operation chathanaba force sangsinkre Thobal district police commando amasung central force gi achoba team amang asi nungthil pung homlom tarakpada Bishnupur district gi manung chanba karangda operation chathanaba mafam maduda thungkre masing amlaba personal sing adu manak duaida leiramba motorboat sing amasung hi sing tongduna mathang changsilakhibani force sing adu hauji karang chingthakta leiri Arambai Tengo gi luching pural korong ngam khuman gi update gi lokhocharake mara leiba sing fabada chenaramba laikai gi meira paibi secretary yauri AT gi su yauramba sing fare ekhoida su phanayam sinakre AT haidu su laikai du gi ngaktani ama wali badu su kan nathiri sida communal lomda pusanbadi laliko handak lan manungda kwakta da bomb blast fari do maidai pangalni adu aikhoi maitai na nongmata communal lomda pudabani maral matung inna chairak phangjasanuna Etina mara leiba sing fanaba police ta su full cooperation pikhini sida walosinchi Abdul Kabir Hapada Chennai hariba longjam khaba losin biba yaurabadi losin biganu punna thiminasi aduga logi oina mawongda wayan hanchi Kuki luchingba sing NIA na fabagi protest tawkre National Investigation Agency NIA Madi Central Bureau of Investigation CBI na nakal namatagi oiba thabrang lokhatuna Kuki luchiba sing fabagi mayokta ngasi ayu pung 13 tabadagi Kuki Women Organization for Human Rights na sinduna protest tawkre protest ki saruk amoina ayu pung 13 tabada Kuki Fruit ki mioi singna saruk yaduna Koite ground dagi pitch ground manakta laiba the wall of remembrance power rally ama chatki Kuki jo Fruit ki nupili sing kaya na saruk yaduna chatkiba rally de saruk yakhiba singna respect human right we don't want selective justice we want justice for Kuki jo community amasung arbitrary arrest stop haibana chingba slogan kaya lauki achumba while fangalu haina lauraduna rally de saruk yakiba mioi singna protect human right not political agenda criminalize killer not defender release our leader arrest the culprit break the vice haibana chingba warol sing iba placard kaya su paiki miyam gi oiba rally chatlaba matungda Kuki Women Organization for Human Rights na Deputy Commissioner ki khutangda aiba wakacharol ama Union Home Minister da pisinki wakacharol aduda yauriba maruiba wafam singdi haukiba me kuntraga mathoi da district magistrate khutangda memorandum ama pisinki batarabasu makata na Kuki luchingba sing fabagi thawong chatharakpaga loidana Churchanpur gi momnom fai dagi thangniyo kip gen allies Hantin thang amadi Tengnopal district ki more dagi kaungin thang gangti kauba mioi ani maram chadana phaki Maram chadana fajin kiba Kuki Jofru ki mioi sing khudakta thadongnaba kayara khana taksinduna lakhrabasu hauzik fawba mari lainaba authority na tasinadana leire haina yaningdaba phongdorakli Iran gi Supreme Commander Khamenei hatpa pamde surrender tawgadabani term Israel amasung Iran anigi akanba ungkhatnaringe cherak asida US President Donald Trump na Iran da air strike chathariba Israel gi war plane sing US Air Force na nongthakta thaw hanbagi thabakta mateng pangnaba khangankre amaromdana Iran gi Supreme Commander Ayatollah Ali Khamenei condition amata yauduna surrender tawnaba khangankre US President asigi maikai degi makhata na phongdokhibada Iran gi Supreme Commander se hauji kadai da leiribage haibadu S na chapchana khangi adubu haujimaki oina hatpa tawroi Kansin yauduna surrender tawba haibasina afaba oigani haina Jackson warol khangankre Iran gi Supreme Commander asi 1989 dagi pawang hek paikibadagi leibadu gi military gi control pumba mahangna paishinaba honabagi mahuta state ki maruiba appointment kaya asi mahangna maningtamna chathaduna lakhibani adubu Israel na chatharakiba kanba air strike asina maram oiraga Iran gi supreme leader asi ninghanaba leibana mahaki maruiba power pumba Iran military gi Supreme Council da sinakre Supreme Commander gi anauba khongjang asi Israel gi air strike asida mahak su hatkibi yai haina mahak amasung mahaki imung manung northeast Tehran gi underground bunker da leikraba matungdani Israel gi maikai degi phongdokhibada ngarang ahing chupa Israel gi warplane yangkai henbana Iran gi Tehran da leiba military infrastructure yauna nuclear sites sing amasung missile production industry yauna maroiba installation kaya da target tawki Iran gi nongthaki saruk asi Israel na occupy tawre hauzik fawbada war asida Tehran gi mafam kaya da amangata thokpada natana capital city sing asi ayu anganbada achauba explosive pokhaibagi makhol kaya tanaki Israel strike asida hauzik bawda lanmi yauna mioi chamanga ga marfugi mathakta siri hairi Iran gi Supreme Commander Khamenei gi maikai degi di lana sida laiba asida kaidongwai desu surrender tawbagi wafam leite haina phongdoki loina nangasi ayuksu Israel da missile kapsinduna landakre Assam da gas leak oibadagi mioi kaya siragadra mi painare mioi cha kaya safagadaba mafam da hongdokre
Nongpok Thangba Samgi Sivasagar District Laiba Oil and Natural Gas Company ONG gi oil well amadagi gas leak oirakpa numit 8 ni surakpana maram oiraka akoibada laiba miyamgi haksel da chawna khudong thiningai oile gas leak oirakiba adu da maram oiraka manang nakpada laiba miyoi kunga manga masangam lakhidabaga loinena nupi angang yauna miyoi mari Jorhat Medical College and Hospital gi ICU da aruba phibam da laikanari oirakiba phibam asida nungang ba poklaba Asanggi Chief Minister Himanta Biswa Sarmana akanba wahai yauba warol ama Union Petroleum Minister Hardip Singh Puri da thakibaga loinena ONGC gi official singna mathau da section da bagi matang da pen da wafam phongdokre ONGC gi mari leinaba official singna gas leak oiriba mafam sing da chatuna samjin sajin magi thabak paikhalaga akoibada khundariba miyam da kudong thiba thoan da naba thorang sing khudak da lokhat kadabani haina su Himanta Biswa Sarmana Petroleum Minister gi mafam da taksin ki Chief Minister na phongdokhiba wafam adugi matung tarakpada ONGC gi Chief Managing Director Arun Kumar Singhana ngasi gas leak oiriba mafam da chatuna yengsinki amasung official single loinena samjin sajin magi thabak paikhanaba honaki adumoina ma hojik fawa gas leak oiragliba oil well singi phibam samjin bangam dana lairi thawdo aduna maram oiraga akoibada khundariba imung chahumga yangkhai gi khunja sing safagadaba mafam da hongdok hankhre Police Commando na driver fubagi truck chenba lepkhre chaliba tha sigi haukiba tang taraga manga gi numidang waramda unloading toromlaga mayumda halakpagi lambi da hanagi Chief Minister ki banglo manak adwaida Casper gari da lakpa Manipur Police Commando ki team amana ngammi haduna truck ama buthatuna makhoida thongge tawi haiba maral pisinuna driver na furam ki bathawong bu yaning da phongdok tuna truck chama henbagi driver sing steering thadok tuna khongjang changsin ba hokre driver furak pagi thokdok ta chenaba commando personnel sing puthu amadi thabak da ki suspend tawgadabani haiba wafam jun taraga manga gi numidang wairam dagi ngasi fawba steering thadok tuna leirapana kaithel manbi da truck chamarom hena panduna leire hari Hiram asigi matang da khongjang changsiliba driver singna pauche sida hai steering thadokpagi khongjang asi maru oina LPG puba amadi petroleum puba gari singtagi oiba khongjang ni tha asigi tang taraga manga gi numidang dagi changsilakhiba khongjang aduna LPG amadi thaw puba gari sing jirbam rom dagi load tawduna laklabasu ngasi nimit humni suraba fawbada imphal da changsinduna kaithel manbi da pareng khamduna leirakpadagi Hauji gari chama hena pareng lengduna leire hari adumoina mak tanker amadi bullet LPG truck sing nataba ate atopa tongan ba pot puba truck sing di lambi asida adumang hanagi matawgum chali haina driver amana phongdorakhi Air India plane kai khiba du da LEIKHIDRABA miyoi chamaga maudra masak khangde adugi manungda chamaga yangkhai mapana imung manungda sinakre Gujarat ke Ahmedabad International Airport tagi London tamna paigada Air India gi Boeing 7878 Dreamliner plane kai bigi thodok ta LEIKHIDRABA singi manungda hojik fawbada DNA matching sijinaduna miyoi chamaga maudra di masak khangba ngamle madugi manungda miyoi chamaga yangkhai mapana imung manungda sinakre haina official statement amana hairi June 12 da thokiba yamna laibak thiba thawdo aduda punna miyoi chanigani funi thoi LEIKHIDABani adubu laibak fawdagi plane aduda tongba miyoi ama khakta mahingaukhibani authority gi maikidagi makhata na leihori HAKCHANG sing adusu DNA test tawduna masak khangdoknabagi thabak yamna kana chathari Ahmedabad Civil Hospital gi medical superintendent Dr. Rakesh Joshi na haikibada plane aduda tongkiba amasung plane aduna medical complex amada tasinduna pokhai khibagi thawdo aduda punna miyoi chanigi yangkhai leikhide hariba miyoi sing adu masak khangdoknaba sample sing loina collection tawre adubu body khara amadi masak khangdoknaba hotnabada awaba khara oiri hari Amaromda plane kai khiba thawdo adugi matangda high level government committee amana hojik thijinbagi thabak yamna kana chathari hojik fawa plane adugi black box phangdabana thawdo adu mataw karana thokibano haibadu chapchana khangba ngamdri technical amasung pilot kya soiba kayam leikhibano haibadu observation kaya pinarabasu madu chapchana khangba ngamdri Union Home Secretary na luchingba high level committee asigi maikai digi plane adu mataw karamna kai khibano amasung emergency response sing adu ningthina examine tawgani Committee asina masigi report adu tha ahumgi manungda government da submit tawgadabani hari AT gi maikhum uppa miyoi kharana mijai amadi mijai pangal gi nungsina khraba mari bu thadatna ba honarakli basi khudakta lepkadabani KMWO Manipur apunbagi saktam kaiba yaroi tungi mirol kansi haiba pandamda leiriba kanglaipak minority welfare organization KMWO Manipur gi maikai dagi yalongai dagi hauna Manipur da nungsi chanana laiminariba mijai amasung mijai pangal ani gi marakta Arambai tengol AT gi miyoi kharana hu kamsinduna Furup masal nungsinadana ba hotnaba amasung nungsina kraba furup anigi maribu thadana ba honariba asi athuba da lepkadabani haina KMWO Manipur gi General Secretary Sahawazi Dana khuyek piduna press thorakpa cherol amana hairi cherol asin hai aikhoi amato oina nungsi chanana himinasi AT khaktana Manipur kanba ngamgadra ngamloidra haibasi su khantaba mathau tare AT na Manipur pumba supnam sasan tawgani haibigi wakhalon adudi fudit ta mangjong chongbo oina tokani AT na thammoi sengna Manipur kange
ꯈꯜꯂꯕꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯌꯦꯛꯅꯕ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ꯫ ꯑꯦꯇꯤꯅ ꯅꯐꯨꯔꯨꯞ ꯈꯛ ꯀꯟꯕꯒꯤ ꯑꯣꯏꯔꯕꯗꯤ ꯑꯇꯣꯞꯄ ꯌꯦꯛꯅꯗꯕ ꯀꯥꯡꯂꯨꯞꯇ ꯌꯦꯡꯁꯤꯜꯂꯛꯇꯕꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯟꯗꯛ ꯁꯃꯨꯔꯧꯗ ꯂꯩꯕ ꯑꯦꯇꯤ ꯌꯨꯅꯤꯠ 27ꯅ ꯄꯥꯎꯕꯤꯇꯦꯛ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯇꯣꯉꯥꯜꯂꯕ ꯆꯦꯁꯝ ꯀꯥꯗꯤꯔꯕꯨ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯂꯒ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯐꯨꯝꯖꯤꯜꯂꯝꯕ ꯊꯧꯑꯣꯡꯕꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕꯁꯨ ꯑꯦꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯣꯠꯅꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯤꯁꯤ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯌꯨꯅꯤꯠ ꯑꯁꯤꯒꯤ ꯀꯃꯥꯟꯗꯔꯅꯤ ꯍꯥꯏꯔꯤꯕ ꯈꯥꯕꯕꯨ ꯄꯨꯊꯣꯛꯇꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅꯁꯨ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯏꯁꯨꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯑꯦꯇꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯗ ꯂꯨꯞ ꯑꯁꯤꯅ ꯌꯥꯅꯤꯡꯗꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯇꯩ ꯑꯃꯁꯨꯡ ꯃꯤꯇꯩ ꯄꯥꯡꯒꯜꯒꯤ ꯅꯨꯡꯁꯤꯅꯈ꯭ꯔꯕ ꯃꯔꯤ ꯑꯁꯤꯕꯨ ꯊꯗꯠꯅꯕ ꯀꯅꯥꯒꯨꯝꯕꯅ ꯏꯟꯁꯤꯟꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯊꯕꯛ ꯆꯠꯊꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯤꯗꯣꯛꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗꯦ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯕꯗꯨꯜ ꯀꯥꯗꯤꯔ ꯑꯁꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯇꯣꯉꯥꯜꯂꯦ ꯍꯥꯏꯕꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯕꯒ ꯂꯣꯏꯅꯅ ꯃꯐꯤ ꯐꯥꯎꯕ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯁꯦꯠꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯍꯨꯔꯥꯟꯕꯒꯤ ꯃꯤꯡꯗ ꯐꯨꯕ ꯆꯩꯕ ꯍꯥꯠꯄ ꯇꯨꯞꯄ ꯆꯠꯊꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯃꯨꯟꯅ ꯊꯤꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯁꯤ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯈꯥꯕꯕꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯆꯠꯊꯔꯕꯗꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯤꯇꯩ ꯑꯃꯗꯤ ꯃꯤꯇꯩ ꯄꯥꯡꯒꯜꯒꯤ ꯃꯔꯤ ꯑꯁꯤ ꯄꯨꯝꯆꯥꯏ ꯆꯥꯏꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯦꯇꯤꯅ ꯂꯧꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗꯁꯨ ꯂꯨꯞ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯇꯩ ꯑꯃꯁꯨꯡ ꯃꯤꯇꯩ ꯄꯥꯡꯒꯜꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯇꯝꯊꯤꯅ ꯐꯨꯔꯛꯈꯤꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯅꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ? ꯑꯦꯇꯤꯅ ꯃꯐꯨꯔꯨꯞ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯇꯩ ꯄꯥꯡꯒꯜꯒꯤ ꯃꯔꯛꯇ ꯀꯅꯥꯅꯁꯨ ꯌꯦꯠꯂꯛꯀꯗꯕ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯔꯣꯏꯕꯗ ꯍꯥꯏꯔꯤꯕꯗꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯄꯨꯋꯥꯔꯤꯗ ꯃꯤꯇꯩꯒꯤ ꯑꯔꯤꯕ CSO ꯑꯃꯠꯇꯅ ꯃꯤꯇꯩ ꯄꯥꯡꯒꯜ ꯍꯥꯠꯄ ꯇꯨꯞꯄ ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯔꯛꯈꯤꯕ ꯂꯩꯇꯦ꯫ ꯑꯦꯇꯤꯅ ꯁꯥꯐꯣꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯂꯕ UCM, ꯑꯃꯨꯀꯣ, ꯀꯣꯀꯣꯃꯤ, ꯐꯣꯛꯁꯅꯆꯤꯡꯕ ꯂꯨꯞꯁꯤꯡꯅ ꯃꯤꯇꯩ ꯑꯃꯗꯤ ꯃꯤꯇꯩ ꯄꯥꯡꯒꯜꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯆꯦꯠꯁꯤꯜꯍꯟꯅꯅꯕ ꯂꯤꯁꯥꯡꯁꯤꯠꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯑꯔꯦꯝꯕ ꯇꯥꯍꯟꯕꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯈꯜꯂꯤ꯫ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯕꯗ ಮಿಟೈ ಅಮಸುಂಗ್ ಮಿಟೈ ಪಾಂಗಲ್ನ ಅಚೌಬ ಥೌದಾಂಗ್ ಲೌದುನ ಲಾಕ್ಲಿ ಹಾಯ್ಬಸಿಸು ವಖಲ್ ತಾದಬ ಎಚಿಗಿ ಇಚಿಲ್ನಾವ್ ಖರನ ಲುಚಿಂಗ್ಬಸಿಂಗ್ನ ನಿಂಗ್ಥಿನ ताकपी तंबीबा मथौ ताई चही अनि हेलक्लबा मणिपुरगी इरांग असिना मरम ओइरगा खम थेंगना वारबा तालक असिदा थोहनिंगदबा थौदोक थोक्तनबा मतम पुंबदा चेक्सिना थबक तौबीरु फुरुप अमना फुरुप अमगी मियोई सिंगदा येसिनबा खतना चैनबा मीडियादा हुनबगी थौंग असिना अफबा सोल्यूशन पुरकपा ngamloi असिगुम्बा थौंग लेपियु मिहान मिपुंतना थलबा इरमदम असिगी मुतखिदनबा लैरिबा CSO खुदिंगमक अमतोइना पुनसिनदुना अफबा माइकै रोमदा चंगसिनबदा मणिपुर कनबदा अचौबा थौदांग लौमिनसी जून 19 लाक्पदा लैखिद्रबा अथौबसिंगी इकाई खुमनबा उटपगा लोइनना लमदम असिदा लैमिनरिबा फुरुप मसेलगी मरक्तसु अफबा मरी थंबा ngamba ओइरसनु लोइनना अब्दुल कदीरगी मिसिगा मरी लैनना JACना लौरकपा थबक थौरमदा ऑर्गेनाइजेशन असिना मपुंग फाना सौगली मरा लैरबा मियोई सिंग लोगी ओइबा चपचाबा चैराक पिबियु ऑर्गेनाइजेशन असिना येलौमी फुरुप खुदिंगमक अमतोइना पुनसिननबा होटनरिबा असिसु एटीगी लुचिंगबसिंगना खंगबिबा चुंगनी ऑर्गेनाइजेशन असिना मिपाइनरिबसी खंथाउदबा मिकुप्ता मणिपुरदा लेमिनरिबा फुरुप मसेल मचेन मचेत तारकद्रा हाइबगी चिंगनबा पोई मरम असिना थबक अमा तौबा मतमदा तुंग मांग यिंगलगा थबक तौबना अचुम खोंथांग ओइगनी खल्ली हाइरि।